ꯂꯣꯏꯔꯝꯃꯗ꯭ꯔꯥ ꯀꯥꯏꯅ ꯆꯥꯕ ꯂꯥꯛ ꯁꯥꯟꯇꯤ ꯄꯤꯗꯕꯤ ꯂꯥꯎ ꯑꯩ ꯅꯪꯒ ꯄꯨꯅꯤꯡꯗꯦꯗꯨꯅ ꯑꯍꯥꯎꯕ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯣ ꯆꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯤꯀꯦꯟ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯇꯥꯔꯦ ꯑꯩꯅ ꯐꯤ ꯁꯨꯒꯦ ꯇꯧꯕꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯂꯧꯊꯣꯛꯑꯒꯦ ꯁꯤꯁꯦ ꯁꯦꯒꯥꯏꯁꯨ ꯁꯦꯒꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯐꯤ ꯀꯛꯄ ꯃꯇꯝꯗꯀꯣ ꯀꯥꯇꯤ ꯅꯝꯁꯤꯜꯂꯒ ꯀꯛꯊꯗꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯌꯥꯏ ꯁꯦꯒꯥꯏꯊꯣꯛꯈ꯭ꯔꯦꯕ ꯐꯤꯁꯦ ꯁꯨꯗꯣꯛꯀꯦ ꯇꯧꯕꯅꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯦꯕ ꯋꯦꯗꯔꯁꯦ ꯁꯨꯔꯔꯣꯏꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯇꯥꯔꯤ ꯌꯦꯡꯉꯣ ꯇꯨ ꯑꯩꯒꯤ ꯑꯅꯥꯒꯤ ꯍꯥꯂꯠꯁꯦ ꯌꯦꯡꯉꯣꯗꯣ ꯑꯩꯁꯨ ꯁꯪꯗꯕꯅꯤꯅꯀꯣ ꯂꯣꯏꯁꯟꯕꯩ ꯃꯇꯝꯗꯣ ꯁꯪꯗꯦ ꯑꯗꯣ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯃꯃꯥꯁꯨ ꯀꯩꯅꯣ ꯇꯧꯔꯕꯅꯤ나 ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯇꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯊꯕꯛ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯇꯤ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯂꯣꯏꯁꯤꯜꯂꯅꯤꯗꯅ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗꯨꯒ ꯑꯗꯨꯝ ꯃꯨꯁꯨꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯟꯕ ꯇꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯊꯨꯞꯄꯒ ꯖꯥꯟꯕ ꯇꯥꯔꯗꯤ ꯅꯥꯟꯅ ꯂꯩꯒꯗꯕꯅꯦꯕ ꯊꯨꯞꯄꯒ ꯖꯥꯟꯕꯒꯤ ꯃꯇꯝ ꯐꯥꯎ ꯂꯩꯇꯦ ꯐꯤ ꯇꯨꯞꯄꯩ ꯃꯇꯝ ꯐꯥꯎ ꯂꯩꯖꯗꯦ ꯈꯪꯕ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯊꯨꯞꯆꯜꯂꯒ ꯂꯣꯏꯁꯟꯈꯤꯒꯦꯀꯣ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯩꯁꯦ ꯂꯨꯁꯨ ꯂꯨꯖꯗ꯭ꯔꯤ ꯕ꯭ꯔꯁꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯟꯅ ꯑꯩ ꯐꯃꯨꯡ ꯐꯥꯅꯨꯡꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯜꯂꯝꯒꯦꯕ ꯐꯤꯔꯣꯟ ꯆꯥꯔꯣꯟꯁꯤꯡꯁꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯀꯥꯕꯛ ꯁꯥꯕꯛ ꯈꯔ ꯈꯔꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯐꯤ ꯉꯛꯇꯅꯅꯤꯀꯣ ꯊꯠꯂꯤꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯐꯤꯅ ꯑꯅꯝꯕ ꯌꯥꯟꯕꯤꯔꯦ ꯑꯩꯒꯤ ꯐꯤꯗꯣ ꯃꯈꯥ ꯑꯇꯣꯞꯄꯗ ꯁꯤꯒ ꯊꯨꯞꯄꯒ ꯃꯈꯥꯗ ꯅꯝꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯨꯖꯅꯕ ꯇꯧꯔꯒꯦ ꯅꯣꯡꯁꯨ ꯇꯥꯏ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯇꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯝꯆꯣꯏꯒꯤ ꯇꯦꯡꯀꯤꯁꯤꯁꯨ ꯑꯁꯨꯝ ꯏꯁꯤꯡꯁꯦ ꯄꯤꯛ ꯊꯟꯅ ꯁꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯇꯦꯡꯀꯤ ꯏꯁꯤꯡ ꯌꯥꯎꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯁꯤꯒ ꯑꯗꯨꯝ ꯂꯨꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯂꯨꯖꯅꯕ ꯇꯧꯔꯅꯤ ꯑꯍꯥꯟꯕꯗ ꯑꯩ ꯕ꯭ꯔꯁ ꯇꯧꯊꯣꯛꯆꯔꯦ ꯕ꯭ꯔꯁ ꯇꯧꯔ ꯃꯇꯨꯡꯗꯀꯣ ꯑꯩꯅ ꯑꯩꯒꯤ ꯐꯤ ꯈꯔꯁꯨ ꯁꯨꯒꯦꯅ ꯄꯨꯔꯛꯄꯅꯦꯕꯀோ ꯑꯗꯨꯁꯨ ꯁꯨꯗꯣꯛꯆꯔꯦ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯑꯄꯥꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯗ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯗ ꯁꯦꯠꯄ ꯁꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏ ꯃꯥꯗꯤ ꯅꯨꯡꯗꯥꯡ ꯁꯨꯔꯝꯃꯁꯨ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯪꯉꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯄꯥꯕꯁꯤꯡꯁꯦ ꯁꯨꯗꯣꯛꯑꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯨꯖꯕꯗ ꯃꯊꯧ ꯇꯥꯒꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯖꯔꯛꯑꯦ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯈꯨꯗꯩ ꯃꯇꯦꯛ ꯌꯦꯠꯁꯜꯂꯒ ꯏꯁꯥꯗ ꯍꯛꯆꯥꯡ ꯅꯟꯕꯁꯦ ꯁꯥꯄꯣꯟ ꯅꯟꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯖꯗꯕꯅꯤꯅꯀꯣ ꯑꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯨꯖꯅ ꯀꯥꯔꯛꯑꯕꯅꯤꯅ ꯑꯩꯅ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯇꯨꯖꯕꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯠꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯐꯦꯟꯒ ꯃꯊꯛꯀꯤ ꯐꯨꯔꯤꯠꯀꯀꯣ ꯑꯗꯨꯒ ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯌꯨꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯌꯨꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒ ꯑꯃ ꯃꯥꯟꯅꯕ ꯉꯝꯖꯗ꯭ꯔꯁꯨꯀꯣ ꯏꯁꯥꯅ ꯑꯗꯨꯝ ꯇꯥꯟꯖꯔꯒ ꯏꯁꯥꯅ ꯑꯗꯨꯝ ꯈꯔ ꯂꯩꯖꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯕꯗꯣ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯇꯨꯖꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯨꯇꯤꯒꯤꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯈꯨꯠ ꯍꯩꯖꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯂꯩꯔꯒ ꯄꯩꯁꯥꯗꯣ ꯂꯩꯕꯗꯤ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯗꯕꯜ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯆꯪꯗꯣꯏꯁꯨꯀꯣ ꯂꯩꯕꯗꯗꯤ ꯑꯗꯨꯗ ꯏꯁꯥꯅ ꯇꯨꯖꯔꯒꯗꯤ ꯄꯩꯁା ꯌꯥꯝꯅ ꯆꯪꯍꯧꯗꯦ ꯑꯗꯨꯝ ꯃꯤꯇꯔ ꯑꯅꯤꯅ ꯁꯨꯝ ꯃꯈꯥꯒꯤ ꯍꯥꯐꯦꯟꯒ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯒ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯒꯤ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯃꯇꯝ ꯌꯧꯔꯕꯅꯤꯅ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯇꯛꯅ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯂꯥꯎꯅ ꯁꯨꯝ ꯌꯨꯝꯗ ꯂꯤꯠꯄꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯕꯤꯕ ꯇꯥꯔꯗꯤ ꯇꯨꯍꯟꯕꯤꯕ ꯌꯥꯒꯅꯤ ꯌꯥꯝꯅ ꯇꯨꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯃꯈꯛꯀ ꯇꯨꯏꯌꯦꯕꯀꯣ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯒꯤ ꯐꯤꯁꯤꯒꯒꯤ ꯂꯦꯝꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯇꯨꯊꯣꯛꯄꯤꯔꯛꯑꯦ ꯅꯍꯥꯟꯄꯒꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯨ ꯐꯔꯦ ꯌꯦꯡꯉꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯟꯖꯔꯒꯦꯀꯣ ꯏꯁꯤꯡ ꯊꯛꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁט ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯏꯅꯝꯃꯅ ꯇꯣꯠꯂꯒꯕꯨꯗꯤ ꯊꯅꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯃꯣꯏꯗꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯕꯅꯤꯅ ꯑꯩꯅ ꯇꯛꯑ ꯈꯣꯠꯂꯒ ꯍꯧꯔꯦ ꯇꯟ ꯑꯀꯪꯕ ꯑꯣꯏꯅ ꯍꯧꯔꯦ ꯆꯉꯥꯡꯒ ꯆꯉꯥꯡꯁꯦ ꯍꯥꯏꯗꯤ ꯁꯪꯒꯣꯝ ꯆꯥꯁꯦ ꯑꯗꯨꯝ ꯊꯛꯈ꯭ꯔꯕꯅꯤ나 ꯆꯉꯥꯡꯁꯦ ꯑꯗꯨꯝ ꯊꯛꯄꯗꯣ ꯑꯗꯨꯝ ꯆꯉꯥꯡꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯇꯟꯁꯦ ꯁꯨꯃꯥꯏꯅ ꯑꯀꯪꯕ ꯑꯣꯏꯕꯅꯤꯅ ꯆꯥꯗ ꯂꯨꯞꯄꯒ ꯆꯥꯕꯁꯤ ꯑꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯗ ꯃꯌꯥꯝ ꯁꯤ ꯃꯉꯥꯏꯌꯦ ꯆꯥ ꯊꯛꯏꯅꯤꯌꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯒꯤ ꯇꯨꯕꯗ ꯂꯦꯝꯕꯅꯦꯕ ꯐꯤ ꯃꯆꯦꯠ ꯈꯛꯀꯣ ꯑꯗꯣ ꯑꯩꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯌꯨꯝꯊꯥꯡꯗ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡꯊꯥ ꯌꯧꯔꯕꯅꯤꯅ ꯌꯨꯝꯊꯥꯡ ꯑꯗꯨꯝ ꯁꯦꯠꯆꯅꯕ ꯍꯥꯏꯅ ꯇꯨꯕꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯏꯕꯥꯅꯤꯃꯛ ꯁꯦꯠꯂꯒ ꯎꯠꯂꯛꯑꯒꯦ
ꯐꯖꯕ꯭ꯔꯥ ꯑꯩꯅ ꯃꯌꯥꯝꯗꯣ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯀꯣꯟꯅꯤ ꯁꯅꯥ ꯑꯩꯒ ꯅꯤꯁꯥꯒ ꯁꯦꯠ ꯑꯣꯏꯅ ꯁꯦꯠꯆꯔꯦ ꯌꯥꯝ ꯂꯣꯟꯁꯤꯁꯦ ꯇꯨ ꯃꯌꯥꯝ ꯅꯤꯁꯥꯒ ꯑꯩꯒ ꯇꯤꯡ ꯇꯤꯡ ꯌꯣ सुनो 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 ऐसे तुम्हें ना ली थी अंगूठी फेंक दी थी पर उसमें हीरा चढ़ा था कसने पीछे पड़ा था पता क्या क्या से था वो लोग वो दादा जाली जो मां तू ठीक है पास इंटरव्यू तू छोने से चारमदाइदा अचारमनी तिला तुंदा कायदना लेरे अमुक फेरनी याम नोंसिसु हांबा गोबा लेते आई फिसिंसिसु योंदु चप फौ लेरे कंगदब्रा खंगदे कंगद्रसु कई नते अमा बुदि लेयेबको अनि पीबा सारी सिदि अदो नोंसिना ताबसिना तन्मना मयाम लाइसे तुनिंगाई फी बुदि लेरिनेबको अदो ngasi से इनने तल्लेबा फमिंगदे अदुना तुद्रबा अदो येंगे हौजिक थबक लेइत्रगदिको कनोसे तुथोगे आदि फुरित अनि खका लेयेबको जोनलगे अदुदि तुथोगे चाकसिदि होनाना थोंगा लोरे उटी ओइन तौरे नोंगा ताबसिदा मता याम चारमने अदुगा इचिदा हमरे थोगे तौरिनि तो मैम की नोमगी लंच की सुधा लेरे असी नोंग ताबने ऑटोरुटी तौरमेबको अदुगा लेरे अमुका इनमाना अयुक्ता तुम थोंदोबदान अदगी असिदा लेरे ऑमलेट याम चासी चाथोगेबको ꯅꯣꯡꯁꯤꯅꯒ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯤꯇꯤ ꯄꯤꯇꯤ ꯑꯗꯨꯝ ꯇꯥꯅ ꯂꯩꯕꯅꯦ ꯎꯇꯤ ꯊꯣꯡꯕꯒ ꯆꯥꯁꯟꯕꯅꯦ ꯃꯌꯥꯝ ꯑꯁ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯦꯡꯉꯨ ꯈꯪꯉꯕ ꯃꯆꯥꯅꯨꯄꯤꯁꯦ ꯐꯤ ꯇꯨꯔꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯔꯣꯏꯗ꯭ꯔꯥ ꯃꯥꯅ ꯁꯤ ꯐꯤ ꯂꯤꯠꯂꯤꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯂꯩꯔꯒ ꯐꯖꯕ ꯇꯨꯔꯒ ꯂꯤꯠꯂꯤ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯃꯇꯠ ꯁꯝꯖꯜꯂꯒ ꯁꯦꯠꯍꯟꯕꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯍꯥꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯃꯤ ꯁꯤ ꯐꯨꯔꯤꯁꯦ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯃꯥ ꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏ ꯁꯨꯝ ꯂꯤꯠꯂ ꯂꯩꯁꯦ ꯃꯁꯥꯅ ꯇꯨꯖꯔꯤꯅꯤ ꯑꯩꯅꯅꯦ ꯐꯤ ꯀꯠꯊꯈ꯭ꯔꯒꯅꯤ ꯈꯪꯉꯕ ꯃꯌꯥꯝ ꯍꯥꯏ ꯂꯦꯝꯍꯧꯗ꯭ꯔꯥ ताहौब खोलौब लेहौद्रा अदुने सी तुबा यानी हैननी खंबा लौसलगने मानने पुराना तुरगने अदुगा लिलिबा से यंगु मयाम फजाबायने यंगु तौइसे यंगु खुदांगना कलर अमा सिबु हौनाब्राबा सिबु हौना मीना ngang haning handabagi ainane video se semakpani khangaba haidi mayamna su tum uba matamda hoi khungi mina su uba matamda hainaramdoineba hoi khungi atai di hoi khun adaba singdadi khangaroi dum lami chathok jasindaga madi dum sorok dum haidi pukhi maya sida nga dum jeng leibani na si pukhi sari laga si pukhi aina haini katai dagi thoklai no khangde aina losan thamo ma sin thoka kam komlit na leirame ba si lokhoba mama करी काना फंगे दरगाह दे उधर लोरे चलो नुंगना बो मोइना बिबिरा बनते बिबिदरे सु मीने देंगों दा फते बखंदोनी ना खल्लोय जो एगी नुंगाय बखला ए दिजबन ममादना सुगुम फ्री हल्दी दुगा माना तौनिंग तौई कानी मी हाइरोइद्रो करीम हाइरोय कइदबई ना हाइबमिदो मतिन तो पयेनी हाइबमिदो मतिन पयेनी ब्राबसे नंदा आई जोलिनीबा नंगीदो आई जोलिनी नथौ लेतबदे एंगोंदा कापसलगा नंग जोलिनीबा अइना नतियबा आई जोली दे नंगी मोबाइल नाबा नंगना एंगोंदा कापगा नंगना जोदोगा अइना नंग जोलिरो नो पैनते नंगोंदा कापुदी आइगी इमाना मथमोय चमजबगी चांगदो मयामदा हाइबै वानी दो मयामनदी आइगी बथकता फत्तबा खनबदो खनगनु दो हाइरिबा आइना पेंगा फोन तो रही अपना बोला गने लगा मुझे दो मैं हमें से आप तुम थोड़े दुका कनो तो गए ना
ꯄ꯭ꯔꯦꯡꯀꯥꯁꯤꯗ ꯑꯩꯈꯣꯏ ꯄꯥꯝꯆꯣꯏꯗ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯑꯌꯨꯛꯇꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯅꯦ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯇꯨꯝꯃꯒ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯁꯅꯥꯔꯦ ꯇꯣꯅꯤꯡꯀꯣꯛ ꯈꯛꯇꯪ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯛꯄꯗꯣ ꯇꯣꯅꯤꯡꯀꯣꯛ ꯀꯟꯅ ꯍꯦꯛꯏꯗꯣ ꯌꯥꯝ ꯐꯔꯅꯤ ꯇꯣꯅꯤꯡꯀꯣꯛꯁꯦ ꯅꯣꯡ ꯈꯪꯇꯥ ꯇꯥꯕꯗ ꯇꯧꯔꯤꯅꯤꯀꯣ 우sul 와리버리나 ꯌꯥꯝ ꯍꯦꯛꯅꯗꯦꯗꯅ ꯀꯥꯛꯐꯩ ꯊꯣꯛꯂꯛꯀꯅꯤ ꯎꯁꯣꯏ ꯏꯔꯣꯟꯕ ꯆꯥꯕ ꯍꯥꯎꯗꯣꯏꯅꯤ ꯇꯣꯅꯤꯡꯀꯣꯛꯁꯦ ꯍꯥꯞꯄꯒ ꯅꯝꯅ ꯇꯧꯔꯒ ꯀꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦꯍꯦ ꯇꯨꯝꯕꯒ ꯁꯥꯟꯇꯤꯗ ꯄꯤꯗꯦ ꯍꯥꯏꯁꯤꯅꯤꯕꯣ ꯇꯟꯕꯅ ꯅꯣꯡꯒ ꯇꯥꯕꯅꯤꯅꯅꯦ ꯄꯦꯟꯅ ꯇꯨꯝꯅꯤꯡꯉꯤ ꯅꯪ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯆꯥꯕꯤꯔꯣꯅ ꯅꯍꯥꯟꯒꯤ ꯁꯨꯇꯤ ꯂꯩꯔꯁꯨ ꯑꯩꯁꯦ ꯌꯨꯝꯗꯩ ꯃꯄꯥꯟꯒ ꯊꯣꯛꯄ ꯐꯪꯖꯗꯦ ꯊꯣꯡꯒꯥꯟꯐꯥꯎ ꯊꯣꯛꯇꯦꯕ ꯍꯥꯏꯇꯥꯔꯦ ꯐꯤ ꯊꯝꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯉꯁꯤꯗꯤ ꯇꯨꯗ꯭ꯔꯦ ꯇꯨꯝꯕꯁꯨ ꯐꯪꯉꯦ ꯐꯖꯅ ꯔꯦꯁ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯩ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯔꯨꯒꯦꯅ ꯇꯧꯔꯤꯁꯤꯅꯦ ꯌꯦꯡꯃꯤꯟꯅꯁꯤ ꯍꯟꯗꯛ ꯈꯔꯅꯤ ꯒꯦꯁ ꯋꯥꯕꯒꯤ ꯃꯇꯥꯡꯗꯨꯒ ꯁꯥꯕ ꯂꯩꯔꯝꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯒꯦꯁ ꯇꯥꯡꯉꯤꯗꯅ ꯃꯩꯗ꯭ꯔꯦ ꯌꯦꯡꯉꯨꯗꯨ ꯁꯤ ꯁꯤꯡꯉꯒ ꯁꯥꯔꯒ ꯌꯣꯟꯖꯥꯅꯤꯅꯦ ꯅꯪꯕꯨ ꯐꯖꯗ꯭ꯔꯥ ꯔꯣꯠꯅ ꯁꯥꯔꯤꯅꯤ ꯂꯩꯔꯦ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡ ꯆꯥꯎꯗꯣꯔꯦ ꯅꯣꯡ ꯈꯇꯪ ꯇꯥꯕꯗ ꯏꯁꯤꯡ ꯆꯥꯎꯔꯦ ꯇꯧꯋꯦ ꯐꯅꯆꯧꯕꯤꯍꯣꯏꯒꯤ ꯒꯦꯠꯀꯁꯦ ꯅꯧꯅ ꯁꯥꯔꯦ ꯃꯌꯥꯝꯅꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯎꯍꯜꯂꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯕꯥꯔꯤꯁꯤꯗꯤ ꯆꯥꯎꯕꯅꯦ ꯌꯨꯝꯇꯅꯤ ꯄꯤꯛꯏꯁꯦ ꯌꯨꯝꯁꯤꯁꯨ ꯀꯨꯏꯔꯔꯣꯏ ꯆꯥꯎꯔꯛꯑꯅꯤ ꯂꯣꯏꯔꯝꯃꯗ꯭ꯔꯥ ꯀꯥꯏꯅ ꯆꯥꯕ ꯂꯥꯛꯑꯒ ꯇꯧꯔ ꯂꯩꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯇꯨꯝꯕꯒ ꯄꯤꯗꯉꯩꯒꯤ ꯑꯩ ꯀꯞꯅꯤꯡꯉꯤꯅꯦ ꯑꯩ ꯍꯟꯈ꯭ꯔꯦ ꯌꯥꯡꯀꯨꯝ ꯇꯨꯝꯃꯨꯒꯦ ꯂꯣꯏꯔ ꯍꯥꯏꯔꯣ ꯄꯨꯔꯛꯑꯣ ꯑꯍꯨꯝ ꯃꯔꯤꯒ ꯄꯨꯔꯛꯑꯣ ꯑꯩꯅ ꯑꯍꯨꯝ ꯃꯔꯤꯒꯇꯪ ꯄꯨꯔꯛꯑꯦ ꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯨ ꯊꯝꯕꯅꯤ ꯆꯥꯅꯕꯒꯤꯗꯨ ꯑꯣꯏ ꯄꯨꯔꯛꯏꯅꯤ ꯁꯤ ꯀꯩꯅꯣ ꯉꯥꯝꯕꯔꯨꯝ ꯕꯣꯔꯥꯔꯣ ꯏꯃꯥꯏ ꯍꯦꯜꯂꯛꯀꯅꯤ ꯃꯤ ꯍꯥꯏꯔꯒ ꯑꯥꯂꯨ ꯍꯥꯏꯕ ꯑꯥꯂꯨꯗꯣ ꯀꯥꯝꯊꯣꯛꯑꯒ ꯕꯦꯁꯣꯟ ꯇꯣꯠꯁꯤꯜꯂꯒ ꯀꯩꯀꯩ ꯃꯅꯥꯅꯣ ꯅꯪ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯑꯩ ꯈꯪꯗꯕ ꯃꯅꯥ ꯌꯥꯎꯔꯤ ꯁꯤꯅꯅꯦ ꯃꯪꯒ꯭ꯔꯥ ꯃꯅꯥ ꯃꯪꯒ꯭ꯔꯥ ꯃꯅꯥ ꯀꯥꯏꯅꯣ ꯃꯪꯒ꯭ꯔꯥ ꯃꯅꯥꯗꯣ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯄꯗꯣ ꯅꯪ ꯍꯥꯏꯕ ꯀꯩꯅꯣ ꯍꯪꯕꯗꯣ ꯀꯩꯅꯣ ꯑꯩꯗꯤ ꯑꯋꯥꯊꯕꯤ ꯃꯅꯥꯅꯦ ꯂꯩꯅꯤꯁꯦ ꯁꯤ ꯃꯪꯒ꯭ꯔꯥ ꯃꯅꯥ ꯁꯤꯅ ꯀꯦꯒꯦ ꯃꯅꯥ ꯀꯦꯒꯦ ꯃꯅꯥ ꯉꯥꯡꯉꯤꯅꯦ ꯑꯗꯨꯝ ꯑꯁꯤꯅ ꯍꯩꯕꯤ ꯃꯅꯥ ꯍꯩꯕꯤ ꯃꯅꯥ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯍꯩꯕꯤ ꯃꯅꯥꯗ ꯈꯪꯉꯦ ꯑꯇꯩꯗꯤ ꯑꯁꯤꯅ ꯂꯩ ꯈꯃꯥꯟ ꯎꯝ ꯑꯗꯨꯒꯤ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯁꯤꯅ ꯁꯤꯡ ꯃꯅꯥ ꯑꯗꯒꯤ ꯀꯗꯥꯏꯅꯣ ꯁꯪꯒꯣꯜ ꯂꯩꯔꯥꯛ ꯃꯅꯥꯗꯧꯕꯣ ꯀꯩꯅꯣꯅꯦ ꯃꯥ ꯉꯥꯡꯕꯗꯨꯗꯤ ꯉꯔꯥꯡꯗꯨꯅ ꯁꯤꯡꯖꯨ ꯆꯥꯁꯦ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯆꯜ ꯑꯝꯇ ꯍꯦꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯒꯅꯦ ꯃꯥꯅꯅꯦ ꯁꯪꯒꯣꯜ ꯃꯅꯥ ꯑꯅꯤꯗꯣ ꯍꯦꯛꯑ ꯄꯨꯔ ꯂꯩꯕ ꯑꯁꯤ ꯁꯪꯒꯣꯜ ꯂꯩꯔꯥꯛ ꯃꯅꯥ ꯈꯪꯉꯦ ꯑꯁꯦꯡꯕꯩ ꯌꯥꯎꯕ꯭ꯔꯣ ꯈꯪꯗꯦ ꯑꯣꯏ ꯃꯥ ꯀꯣꯟꯅ ꯁꯣꯏꯍꯟꯒꯅꯨ ꯁꯤ ꯀꯩꯅꯣ ꯆꯦꯡꯒꯤ ꯁꯤ ꯑꯁꯦꯡꯕꯩ ꯁꯪꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥ ꯌꯥꯎꯔꯝꯗꯕ ꯅꯠꯇꯦꯍꯦ ꯃꯇꯦ ꯀꯤꯔꯨꯔꯦ ꯑꯁꯤ ꯊꯥꯖꯗꯦ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯀꯌꯥꯁꯨ ꯍꯥꯏꯅꯤ ꯑꯣꯏꯕꯁꯦ ꯃꯣꯕꯥꯏꯜꯗ ꯁꯨꯝ ꯍꯥꯏꯅꯦ ꯃꯥꯏꯁꯦ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯁꯥꯟꯇꯤ ꯄꯤꯗꯕꯤ ꯂꯥꯎ ꯁꯥꯟꯇꯤ ꯄꯤꯗꯦ ꯑꯩ ꯅꯪꯒ ꯄꯨꯅꯤꯡꯗꯦꯗꯨꯅ ꯅꯪꯒꯤ ꯗꯁꯥ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗꯁꯨ ꯆꯪꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯃꯥꯒꯤ ꯀꯦꯛꯀꯤ ꯑꯣꯔꯗꯔ ꯇꯧꯔꯛꯑꯦ ꯍꯥꯏꯅꯅꯦ ꯊꯣꯛꯂꯛꯑꯕꯀꯣ ꯑꯩ ꯒꯥꯔꯤ ꯄꯨꯔ ꯆꯠꯂꯁꯦ ꯍꯥꯏꯅ ꯑꯩ ꯒꯥꯔꯤꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯖꯅ ꯄꯨꯒꯦ ꯍꯧꯖꯤꯛ ꯈꯣꯡꯁꯦ ꯃꯊꯧ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯌꯨꯝ ꯇꯥꯅ ꯀꯞꯅꯤꯡꯗ꯭ꯔꯕ ꯏꯁꯤꯡ ꯆꯥꯎꯗꯣꯔꯦ ꯋꯥꯉꯩ ꯆꯠꯂ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯀꯥꯏꯗ ꯆꯠꯅꯤꯡꯗꯣꯏꯅꯣ ꯀꯥꯏ ꯆꯥꯅꯤꯡꯗꯣꯏꯅꯣꯕ ꯁꯤ ꯅꯪꯇ ꯅꯠꯇꯅ ꯑꯩꯁꯨ ꯇꯧꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯈꯔꯒ ꯇꯟ ꯂꯩꯕꯁꯤꯗ ꯁꯤꯕꯨꯗꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛꯇꯣ ꯑꯩꯒ ꯁꯤꯡꯃꯤ ꯅꯋꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯦꯛ ꯂꯧꯕ ꯂꯥꯛꯄ ꯇꯟꯕꯨ ꯇꯜꯂꯝꯒꯅꯤ ꯀꯦꯛ ꯁꯥꯔꯤ ꯅꯨꯄꯤꯁꯤꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡ ꯆꯪꯕ꯭ꯔꯥ ꯅꯣꯡ ꯇꯥꯔꯝꯗꯗꯤ ꯐꯕ ꯅꯣꯡ ꯇꯥꯕꯁꯤꯅꯁꯨ ꯇꯧꯔꯤꯅꯤ
ꯍꯜꯂꯛꯑꯦ ꯑꯗꯨꯒꯁꯦ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯃꯤ ꯃꯌꯥꯝ ꯊꯥꯅꯕꯒꯤ ꯎꯔꯕ ꯑꯇꯩꯁꯨ ꯈꯣꯏꯒ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯊꯣꯛꯄ ꯀꯟꯅ ꯊꯥꯅꯔꯤ 이신도 짜오래 저렇게 ထုꯝꯃꯤ요 파도어디 봐봐 아 소리라니 지지연이 레이터비제 누아이티니 얘들아. 응 신주 짜게 더보자 산디 방때 이거 고비 야우데네 신주제 anh thấy tụi đi có bị học rồi nè. Kobe đó học thì tên là Kobe giáo tao phải xin chủ 잠깐 여기 đi ta ở mà thân là gì ở khuất tao mi làm nhà mi muốn xin câu rồi chỉ có ra xin chân đi biên biên là để xin chủ giáo nữa 이놈아 그래 마 하이바 이기 고 모바일 고 바티 마 이제 보자 그래 영 뚜뚜뚜뚜 영네 있으면 또 꼭 털었잖아 루파도 꼭 넣거라 차이가 되죠 그 마흰통이네 마이 모바일에 마흰가래 아하오빠 착하래 안 누워지래? 아니야 아하오빠 삐져비래 어지 마탕다 모진 잡이 당할라지 아이가 셈버시 주고 많이 더위 많이 더위 해가? hôm ăn chơi rồi phải phải còn sang đây pizza rồi đâu 그리 믹스 오버 저 코인 로이 더위냐 라모세 라모세 라모 응 산차라 라모 산차라가 산차라 사로 산나 천사로네 와라버네 ꯃꯌꯥꯝ ꯑꯩ ꯅꯨꯡꯗꯥꯡꯒꯤ ꯌꯣꯟꯅꯕꯒꯤ ꯀꯛꯏꯕꯀꯣ ꯐꯤ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩ ꯑꯗꯨꯗꯨꯒꯤ ꯀꯛꯊꯠꯀꯦꯅ ꯀꯛꯊꯠꯂꯤꯕꯅꯦ ꯍꯧꯖꯤꯛꯁꯦ ꯂꯨꯗꯣꯏꯔꯣ ꯍꯦ ꯁꯤ ꯊꯥꯎ ꯂꯩꯗꯕꯒꯤꯅꯦ ꯀꯝꯕ ꯂꯨꯄꯧ ꯊꯣꯛꯏꯕ ꯗ꯭ꯔꯥꯏ ꯑꯣꯏꯔꯤꯕ ꯆꯪꯐꯣꯡ ꯙꯤꯁꯦ ꯑꯉꯥꯡ ꯍꯣꯠꯅꯕꯗ ꯂꯣꯏꯔꯦ ꯄꯣꯞꯄꯦ ꯅꯨꯡꯉꯥꯏꯍꯦ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨ ꯀꯩꯅꯣ ꯆꯥꯕꯤꯔꯕ ꯆꯥꯇ꯭ꯔꯨꯛꯇꯨꯒ ꯆꯥꯝꯗꯣ ꯄꯤꯔꯛꯑꯣ ꯍꯧꯔꯃꯤ ꯍꯥꯏꯔꯣ ꯃꯩ ꯄꯩꯁꯥ ꯍꯥꯏꯔꯗꯤ ꯅꯪ ꯍꯣꯏ ꯆꯣꯡꯉꯤ ꯆꯣ ꯃꯇꯦꯡꯒ ꯁꯨꯡꯄꯥꯡ ꯄꯥꯡꯉꯣꯏ ꯃꯁꯝ ꯌꯥꯎꯗ꯭ꯔꯦꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯋꯥꯏꯒꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯗꯣ ꯅꯋꯥꯏꯒꯗꯤ ꯇꯥꯡꯉꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯏꯕ ꯂꯋꯥꯏ ꯇꯥꯡꯉꯤꯕ ꯃꯃꯥ ꯁꯝ 2-3 ꯈꯛꯇꯅ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒ ꯂꯥꯛꯏ 1-2 ꯈꯛꯇꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗꯁꯨ ꯂꯋꯥꯏ ꯇꯥꯡꯕ ꯂꯩꯅꯦ ꯄꯨꯔꯥ ꯇꯥꯡꯉꯤꯕ ꯍꯥꯏꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯕ ꯑꯃꯅꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯣꯏꯅ ꯅꯠꯇꯦ ꯅꯪꯒꯤꯁꯤꯅꯒꯨꯝꯕ ꯁꯝ ꯆꯥꯎꯔꯤꯗꯅ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯁꯥꯏꯠꯀꯤ ꯃꯁꯝꯁꯦ ꯆꯥꯎꯔꯒꯅꯤ ꯂꯋꯥꯏꯁꯦ ꯄꯨꯔꯥ ꯇꯥꯡꯉꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯈꯪꯉꯕ ꯑꯗꯨꯒꯅꯦ ꯁꯝ ꯃꯅꯥ 1-2 ꯈꯛꯇꯪ ꯁꯣꯟ ꯁꯥꯏꯗꯒꯤ ꯂꯩꯅ ꯑꯗꯨꯒꯁꯨ ꯍꯥꯠꯂꯤꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯎꯕꯗ ꯑꯩꯗꯤꯕꯣ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯇꯧꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯍꯥꯜꯂꯣꯏ ꯀꯔꯤꯅꯣꯍꯦ ꯊꯦꯡꯗꯕꯣꯏ ꯇꯧꯔꯤꯗꯨꯕꯣ ꯉꯥꯡꯉꯦ ꯇꯧꯔꯤꯅꯦ ꯍꯥꯀꯠꯆꯔꯦ ꯃꯃꯥꯏ ꯃꯁꯝ ꯀꯦꯡꯗ ꯄꯨꯟꯕꯒ ꯌꯥꯗꯦ ꯆꯪꯗꯕꯒ ꯁꯥꯏ ꯁꯝꯅꯒ ꯁꯝ ꯆꯥꯎꯁꯜꯂꯛꯇꯕꯒ ꯁꯝꯅ ꯁꯝ ꯌꯥꯎꯔꯛꯇꯕꯒ ꯃꯃꯥꯏ ꯃꯃꯤ ꯇꯥꯔꯨꯏꯒꯦ ꯑꯗꯨꯒ ꯆꯥꯊꯣꯛꯀꯦ